अहन ममक्तदा डायमंड रेडियो चैनल असगी क्राइम रिपोर्ट्स ताबिरिबसिंगबु जेम्स हैगुरजमना तरामलोक चबगलोइनना इकोकनोना खुरुमजरी संदोक चकीब परिंग खुदिमक्ता ममागा मचागा मपागा मचिन मनाव मरुप मपांग लमलानबा मियोइब खुदिंग क्राइम कया थोकप थौदोक कया मरुम ताहंजरी मसिगी मनुंगदा ओनर किलिंग हाइबदी मसाना मसागी मियोइसिंगबु हाटपगी थौदोक कयासु मियामदा ताहंजरी असिगुम थौदोकसिंग असि तारकप मतमदा मियामना अकीब फौनी यामना ngangni क्राइम की थौदोकसिंगददी थोक्तबा अमत्ता लेते हाइबिये अदुबु थोकलिबा थौदोकसिंग असि तादबा अमदि खंगजंदबदी यादे हिंदी फिल्म अमगी वारीदा डायमंड रेडियोना मियामदा अर्थ हंदोकचदुना तमजबनति सीरियल कयादा ताबिरम यावबिरंगनी इंडिया के तोंगान ममिंग लेबा चैनल सिंगना क्राइम की सीरियल कया संदोई अदुबु संदोकचरिबा थौरमसिंग असिसु केस सिंग दे यावदुना लेबा मरमना डायमंड रेडियोना थेंगनजरकपदसु केस सिंग मानबा कया मरुम हाइबदी को इंसिडेंट कया मरुम थेंगनबिरंगनी खोंगफम चेतननबगिदमक डायमंड रेडियोना क्राइम रिपोर्ट्स की संदोकचरिबा एपिसोड सिंग असिदा वारी खुदिमक्ता ताकिबा मानबा यावरबसु पुनमक क्राइम की केस ते यावबा ngaktani मागी चैनल पुथोप कया मरुम थेंगनबिरंगनी अदुबु ताकिदबा कयासु सोइदनी यावबिरंगनी ngasi केस असि तोंगान अदोमना क्राइम की चैनल सिंगदा थेंगनखिबा थौदोक अमदी सोइदनमकी ओइबिरमलोय असिगुम थौदोक कयासु अखोइना पुदुनो लाक्चरी खंजिनबियु अंगकपा थौदोक वाथोकसिंग असि ताबिरगा अदोंगी खोंगफम चेकना थांगबो ओइरसनो थौदोक असि दिल्लीदा थोकिबा थौदोक अमखंग ngasi केस असिदा नुपी अमना रोल लौरी नुपी मचानुपी ममा मौ तोंगान तोंबा सगलोन कयादा नुपी की सगलोन कया मरुम लई अदुबु सगलोन सिंग असिदा तोंगान केस कया मरुम सु लाक्ली तारुबदा अकीबा हंगोइबा फावबो ngaktani दिल्ली की नंगलोय इलाकादा सोनिया कौबा नुपी अमखक लेरम सोनिया जागीर अमदी गुरमीत सिंह की मचानुपी महाक मतंगी मतुंगिना मयुम मकई पानबे याबदगी लुहोंगी लुहोंगलबा मतुंगदा महाक नुपा अदुगा महाक काहेना मरी फलमदे मरमदी सोनिया हारिबा नुपी असि हाना महाक नुंगसिनजबा प्रिंस हाइबा मियोय अमा लेरम अदुबु ममा मपाना हाइना सिंगनबदगी महाक अतोपा नुपा अमदा लुहोंगी लुहोंगलबा मतुंगदा महाकि मरी असि महाकना मपुरोइबा अदुदा महाकना महाकि नुपी अमगी तौफम थोकपा तौरमदे मतम अदुदा महाकि नुपा अदुना सोनिया की मोंग मतौ अदुदा अंगकपा फाउकी अमदी चिंगनबा क्या लेखि सोनिया ngasi nongonda wamta haige nang amasung ai luhongba si imai pana hainabadagi luhongkibani adu engonda nang kari pendabale madugi wafamdo engonda hudopiraganu imai pana haibadagi aisumu nangi nupi oire aduga aibasu ningtamalo aduga ai nongonda su kari sugelo sonia madugi wadudi wanate haukibe kya haukrasu thokibe kya thokrabasu हौजिक नंग आइगी नुपीनी अदुगा नंगना ननिंग थुंगदबा नंगी करी अपाम लई हाइबदो नुपा अमगा नुपी मगा मयुम पालब मतुंगदा नंगी तंगाई फदबसिंगदो एंगोंदो लोइना हाइगो आई नंगी ननिंग लोइना थुंगनबो होनगन अदुबु नंगना तौरिबा मोंगसिदि तंगाई फदना अहलमनसिंगदुना नंग आई लुहोंगलगा नंगी अपामना अमा तौगे अदुगा एंगोंदोना नमथाक तौगे हाइबदुदि आई याबा ngamlo अस्कैसु कांदेदा मसिगी वासे मखा तानगुमसि आइदि तसेंगना लुहोंबसि इमा इपाना हाइबगी याखिबनि अदुगा आइगी पुंसिदसु यामना खोथिंग जंबिरकन सोनिया हौजिकसु मतम लेरि नंगा इगा लुहोंबा यामना कुइद्रे अदुगा इसाई सुसु याउद्रे नंगा इगा लेनरिबा मरिसिदा नंगना पामदबा लेरगदि युमसि थादोकलगा नंग अमोना नंगी न युमदा चटखिबा यानि ओ अदु ओरगना यामना फरेनि एंगोंदसु करिमति येतपिरनु अदुगा नंगना पामबा तौखिबदने अैनी करीमतसु येतकदब लेथि असुमना सोनिया हारिबा नुपी से मयुम पालब मतुंगदा महाकि नुपादुगा मरी फलमदे मसिगी मतुंगदा महा मयुमदा हलकी मतमदुदा मपाना सोनिया नंगी दमक्ता अखोइना फबा नुपा अमा खलगा लुहोंबनि अदुबु नंगना सुमाइना युमदा हलकपा असि लेखाइ लमदा मसिदा अखोइगी माइसे करमना उटकनि पपा आई पपा ओइना हाइबदगी लुहोंबनि अदुबु लुहोंबा हाइबसे मसि फागी नथि अैना पामदबा मीदुदा अैगे सांगलबा पुंसिसे मतौ करमना लेनगदोरिबनि पपा अैसु पपा ओइना हाइबदु लुहोंबदो यारिदना अदो अै युमसिदा लेबा लाबनि अै नुपादुगा माना हंजनरो
ꯃꯁꯤꯗ ꯄꯄꯥ ꯍꯣꯏꯅ ꯌꯥꯗ꯭ꯔꯒꯅ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤ ꯇꯥꯕꯅꯤ ꯁꯣꯅꯤꯌꯥ ꯃꯗꯨꯒꯤ ꯋꯥꯐꯝ ꯅꯠꯇꯦꯅꯦ ꯅꯪ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯜꯂꯨ ꯅꯪ ꯂꯨꯍꯣꯡꯗꯕꯤꯅꯤ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯈꯤꯒꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯈꯔꯗꯤ ꯈꯟꯕ ꯐꯩꯅ ꯄꯄꯥ ꯑꯩ ꯄꯄꯥ ꯑꯃꯗꯤ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯑꯩ ꯏꯜꯂꯦꯗꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯩꯒ ꯋꯥꯈꯜ ꯃꯣꯠ ꯑꯃꯠꯇ ꯆꯥꯟꯅꯗꯦ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯄ ꯑꯩ ꯑꯃꯠꯇ ꯌꯥꯅꯤꯡꯗꯦ ꯄꯄꯥ ꯄ꯭ꯂꯤꯖ ꯄꯄꯥ ꯍꯣꯏꯅ ꯂꯩꯍꯟꯅꯤꯡꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯕꯨ ꯂꯩꯍꯟꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯒꯅ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩ ꯆꯠꯈꯤꯒꯅꯤ ꯁꯣꯅꯤꯌꯥ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯄꯥꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ ꯈꯟꯅ ꯃꯃꯥ ꯃꯄꯥꯅ ꯉꯥꯛꯄꯤꯈꯤ ꯑꯃꯗꯤ ꯃꯌꯨꯝꯗ ꯑꯁꯨꯝꯅ ꯂꯩꯔꯛꯈꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯨꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯁꯣꯅꯤꯌꯥꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯇꯁꯦꯡꯅꯃꯛꯀꯤ ꯁꯣꯅꯤꯌꯥꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯁꯣꯅꯤꯌꯥ ꯃꯅꯤꯡ ꯇꯝꯖꯈ꯭ꯔꯁꯅꯨ ꯃꯍꯥꯛꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯝꯗ ꯂꯩꯔꯕꯁꯨ ꯂꯩꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯁꯣꯅꯤꯌꯥ ꯂꯥꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯏꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯈꯣꯏꯕꯣ ꯑꯃꯅ ꯆꯍꯤ 67 ꯑꯗꯨꯒ ꯑꯃꯅ ꯆꯍꯤ 65 ꯑꯗꯨꯃꯥꯏꯅ ꯁꯨꯔꯅꯤ ꯑꯇꯩ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯍꯪꯂꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯍꯪꯕ ꯌꯥꯕ ꯍꯪꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯟꯁꯄꯦꯛꯇꯔ ꯁꯨꯝꯅꯇꯪꯒꯤ ꯑꯩ ꯈꯛꯇꯅꯤ ꯂꯩꯕ ꯑꯗꯨ ꯃꯈꯣꯏ ꯍꯜꯂꯛꯇꯕꯁꯤꯗ ꯑꯩ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯕꯅ ꯐꯕ꯭ꯔꯥ ꯈꯟꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯌꯥꯝꯅ ꯐꯔꯦ ꯃꯈꯣꯏꯅ ꯄꯥꯏꯕ ꯐꯣꯟ ꯅꯝꯕꯔ ꯁꯤꯗ ꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯣꯇꯣ ꯌꯥꯎꯕꯤꯔꯛꯄ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤ ꯅꯪꯒꯤ ꯐꯣꯟꯗ ꯌꯥꯎꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯀꯥꯞꯆꯟꯕꯤꯔꯝꯃꯨ ꯄꯥꯎ ꯐꯪꯕꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯃꯥꯔꯆꯀꯤ ꯇꯥꯡ 4ꯗ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯔꯆꯀꯤ ꯇꯥꯡ 9 ꯂꯝꯕꯤꯒꯤ ꯑꯆꯠ ꯑꯋꯣꯡ ꯃꯤꯑꯣꯏ ꯈꯔꯅ ꯏꯁꯤꯡ ꯂꯩꯕ ꯅꯂꯥ ꯑꯃꯗ ꯁꯨꯏꯀꯦꯁ ꯑꯃ ꯇꯥꯎꯈꯠꯂꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯃꯌꯥꯝ ꯈꯤꯇ ꯊꯩꯖꯟꯕꯤꯌꯨ ꯁꯣꯝꯗ ꯈꯤꯇ ꯊꯩꯖꯟꯕꯤꯌꯨ ꯁꯤꯟꯗꯦ ꯁꯨꯏꯀꯦꯁꯁꯤ ꯑꯝꯇ ꯂꯧꯈꯠꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯅꯂꯥ ꯁꯦꯡꯕ ꯃꯤꯁꯤꯡ ꯂꯩꯔꯒꯅ ꯃꯈꯣꯏ ꯀꯧꯔꯒꯅ ꯁꯨꯏꯀꯦꯁꯁꯤ ꯑꯝꯇ ꯂꯧꯈꯠꯅꯕ ꯍꯣꯠꯅꯧ ꯌꯦꯁ ꯁꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁꯨꯏꯀꯦꯁ ꯑꯗꯨ ꯅꯂꯥ ꯐꯠꯇꯕ ꯖꯒꯥ ꯑꯃꯗꯒꯤ ꯂꯧꯈꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯏꯀꯦꯁ ꯑꯗු ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯁꯨꯏꯀꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯍꯤ 65 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯌꯥꯎꯔꯝꯈꯤ ꯄꯨꯂꯤꯁ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ ꯁꯨꯏꯀꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯨꯏꯀꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯟꯅꯕ ꯍꯥꯞꯂꯝꯂꯤꯕꯅꯣ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯛꯈꯤ ꯄꯨꯂꯤꯁꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯊꯨꯗꯦꯛꯇꯨꯅ ꯅꯝꯗꯨꯅ ꯁꯨꯏꯀꯦꯁ ꯑꯗꯨꯗ ꯆꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯞꯄꯒꯤ ꯃꯑꯣꯡ ꯑꯣꯏꯔꯝꯃꯤ ꯁꯤꯟꯗꯦ ꯁꯨꯏꯀꯦꯁ ꯑꯁꯤꯗ ꯍꯥꯞꯂꯤꯕ ꯑꯁꯤꯕꯁꯤ ꯁꯨꯡꯆꯟ ꯆꯜꯂꯣꯏ ꯅꯝꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯂꯒ ꯁꯣꯏꯗꯅ ꯍꯥꯞꯄꯅꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛꯇ ꯊꯥꯈꯣ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯤꯁꯤ ꯑꯁꯤ ꯁꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯅꯅꯕ ꯍꯣꯠꯅꯁꯤ ꯐꯅꯤ ꯁꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯊꯥꯔꯝꯃꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯨꯕ ꯃꯇꯨꯡꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯗꯣꯛꯇꯔꯒ ꯄꯨꯂꯤꯁꯀ ꯎꯅꯈꯤ ꯗꯣꯛꯇꯔ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯊꯨꯗꯦꯛꯂꯝꯃꯤ ꯑꯗꯨꯅ ꯃꯤꯁꯤ ꯑꯁꯤ ꯃꯔꯗꯔ ꯀꯦꯁ ꯑꯃ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯕ ꯑꯣꯏꯔꯝꯒꯗꯒꯦ ꯃꯁꯤꯕꯨ ꯏꯟꯁꯄꯦꯛꯇꯔ ꯁꯨꯏꯀꯦꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯤ ꯊꯨꯗꯦꯛꯂꯒ ꯁꯣꯏꯗꯅ ꯍꯥꯞꯄ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝꯅ ꯐꯔꯦ ꯗꯣꯛꯇꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯆꯍꯤ 65 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯞꯇꯥ ꯑꯁꯤꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯥꯡꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯒꯤ ꯄꯥꯎ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯥꯡꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯖꯥꯒꯤꯔ ꯀौर ꯀꯧꯕ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯔꯆꯀꯤ ꯇꯥꯡ 4ꯗ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯔꯤꯄꯣꯔꯠ ꯄꯤꯔꯝꯈꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯈꯛꯇ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯄꯥ ꯒꯨꯔꯃꯤꯠ ꯁꯤꯡꯁꯨ ꯃꯥꯡꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯉꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯃꯥꯡꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯊꯪ ꯄꯥꯎ ꯄꯤꯅꯗꯨꯅ ꯁꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎ ꯇꯧꯔꯝꯃꯤ
Sonia, nahaki apokpi suitcase amagi manungda siba hachang phanglambasi akhoi yam nungaite. Aduga akhoi khangjaning bamadi adongi imana siribasi March ki tang mari nate. Siribasi March ki tang ama ani phawbagi manungda sibo oiramgani haiduna akhoi post mortem gi report gi khangi. Aduga nahangna March ki tang mari da khoida report toribai maram karigina. Inspector, chumi. Aigi ma amadi baba mari mata singi mungda chatlamgadra haiduna aina khanki. Adubu numini ni humni suropadagi aina chingnarakpadagi makhoi lakmandabadagi mari matagi mafamda phone tawduna hangba matamda makhoi lakte harki. Masigi matungdagi aina chingnaduna police station da aina case file tawkhibani. Adongi ima amadi babana halaktabada aduk yamna matam kuina loribagi maramse akhoi khangjaba yagadro. Inspector, aina haijaredana mari mata singi mafamda makhoi chatlamgani haina aina khanki. Aina haijaredana mari matagi mafamda chatpada numit humni halaktabada nangna thengthana report tawagi maramse pare. Anyway, ogje nangya pokpi asi bakchang oina fangle. Adubu nangya pokpadi hojba ba thiba fangdre. Nangya pokpana nangya pokpi ima bo halaga mafam madu da su case amagi manungda halaga hundoklamlaga mahak lolam bo oramase. Inspector, ai madu thajati. Amabu ere madu. Inspector, nakoina thibi. Masigi matungda police na Lekai gi miyoi singda Sonia gi mama mapagi mari asi kamdobugi haiduna kupna thigalam. Adubu lekai gi miyoi singna haiba matamda mama mapa asidi nongmata phawbo khanati. Kaidongaida Zakir Kaur hariba nupi asi Gurmit Singh hariba nupa asina hataga nalada adumna thadaba ngambagi sakti leite haiduna lekai gi miyoi singna hairaki. Masi kakta natana lekai gi miyoi sing wahang pahungba matamda police na khangkiba amadi Sonia gi mapa Gurmit Singh hariba asi February gi tang kun ga mathoi hariba tang ani asida lekai adu uki adubu hariba numit asidagi apokpa mapadi ukidi loinena mama apokpidi tang amada mokhoi gi mayumda lekai gi miyoi sing uki haiba wafam hairaki machanupi gi wafam amadi lekai gi miyoi sing na hariba wafam asida numit kharani chenaba asina police na chingnaba henkhira masigi matungda police inspector mana mahak wakhan khanki amadi mama asiba pangliba nala adugi manungda asiba hakchang ama leirambe yai haina khanki amadi municipality gi miyoi sing kauduna police na mafum maduda asiba hakchang leibra haiduna thialame asumna phatraba nala adugi manungda municipality gi miyoi sing kumhanduna asiba hakchang thirami police na khankiba wakhanga achumba thodok oina luraba phatraba nala adugi manungda suitcase ama amu nung achouba amana nansinduna thamlamki Masigi matungda suitcase adu pathakta pukhalaki. Suitcase adu hangdoktuni yengluba matamda Gurmit Singh hariba miyoi asi bahchangmani yarongki. Masida police yamna ngakki. Nupa adu mahakki nupi halaga nupa adu chenkhiba oiramba yai haina police na khankhiba wakhan adugi onna tainabada nupa adusu suitcase adugi manungda makhong makhut thudiklaga namduna channana nabagidama khaplaga adugu mafibamda police na thinaki. Masigi matungda police na asiba hakchang adu postmortem gi damak tharami postmortem gi report ki matungina makhong makhut thudeki amadi makhori mettun hatkhi haibasi khangba ngamki adubu Gurmit Singh hariba miyo asidi February gi tang kun ga mathoi da hatkhi bani haibasi police na postmortem dagi khangki Zakir Kaur hariba nupi asina March ki tang amada hatkhi bani amadi mahaki nupa asina February gi tang kun ga mathoi da hatkhi bani numit asi phanayamna gap leram Masigi matangda police na yamna chingnaba helaki amadi machanupida police na mo wahang pahang toki Sonia nangi ima amadi baba mangkhibasi nangna aduga nangi ima na March ki tang amada yumda leiba leikai noki aduga nangi apokpadi February ki tang kun mathoi dagi amuhna ukidi aduga wafam si nangna khodi karigumba ma lot pugumba ma tawi masi karigina Inspector February ki tang kun ga mathoi di Mani matagi mafamda chatkani haiduna aige pokpa chatkibani aduga madudagi halaktabani nahangna de khoida March ki tang ama ani dagi halaktabani hairaga haujina mu February ki tang kun ga mathoida mangkhibani hari sibu karino Sonia Inspector madugi matungdagi mani matagi manakta leramgani haina khanki ima so Punjab ta chakki aduga February ki tang ama halakbani Sonia siribasi nangi ima amadi babani adubu Nangi na chindagi nangna thorok leba nangi wahai singse amatta chingkhum manadi anyway yamna phare hojik tholiba case asigi matangda
ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯈꯤꯅꯤ ꯑꯗꯨꯒ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯏꯟꯁꯄꯦꯛꯇꯔ ꯑꯩꯕꯨ ꯆꯤꯡꯅꯕꯤꯕ꯭ꯔꯥ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯕꯕꯥ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯏꯟꯁꯄꯦꯛꯇꯔ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ ꯁꯣꯅꯤꯌꯥ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅോ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝꯅ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯦꯁ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯤꯡꯅꯕ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯆꯥꯔꯤꯕꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯊꯤꯒꯠꯂꯛꯈꯤ ꯁꯣꯅꯤꯌꯥ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯟꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯃꯔꯤ ꯐꯠꯇꯕꯗꯒꯤ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯥꯏꯅꯔꯒ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯈꯤ ꯀꯔꯤꯒꯤꯗꯃꯛ ꯍꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯀꯨꯞꯅ ꯊꯤꯖꯤꯟꯈꯤ ꯁꯣꯅꯤꯌꯥ ꯃꯍꯥꯛꯅ ꯍꯜꯂꯛꯈꯤꯕ ꯑꯁꯤ ꯃꯍꯥꯛꯀ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯄ꯭ꯔꯤꯟꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯅꯛꯅ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯤꯕꯁꯤꯒ ꯁꯣꯅꯤꯌꯥꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯔꯤ ꯅꯛꯁꯤꯟꯅꯔꯛꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯁꯣꯅꯤꯌꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯗꯤ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯏꯟꯐꯣꯔꯃꯔ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯁꯣꯅꯤꯌꯥꯒ ꯈꯪꯅꯔꯤꯕ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯐꯪꯈꯤ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯈꯤ ꯃꯈꯣꯏꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁꯤꯡ ꯈꯪꯕ ꯉꯝꯈꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯗꯒꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡꯏꯟꯅ ꯃꯨꯟꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯄ꯭ꯔꯤꯟꯁꯀꯤ ꯌꯨꯝꯗ ꯆꯠꯈꯤ ꯀꯩꯅꯣꯝꯇꯪꯖꯒꯦ ꯁꯤ ꯄ꯭ꯔꯤꯟꯁꯀꯤ ꯌꯨꯝꯂꯥ ꯃꯥꯅꯤ ꯃꯥ ꯀꯥꯏ ꯂꯩꯒꯦ ꯏꯃꯨꯡꯗ ꯂꯩ ꯑꯩ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯅꯤ ꯀꯔꯤ ꯂꯩꯔꯒꯦ ꯃꯍꯥꯛꯅ ꯀꯔꯤ ꯂꯥꯜꯂꯝꯃꯒꯦ ꯃꯍꯥꯛ ꯃꯁꯥꯒ ꯑꯩꯈꯣꯏꯒ ꯑꯝꯇ ꯎꯅꯒꯦ ꯑꯗꯨꯒ ꯀꯔꯤ ꯂꯥꯜꯂꯤ ꯂꯥꯟꯗꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯥꯛꯅ ꯍꯣꯠꯅꯒꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯤꯟꯁ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯅ ꯄꯨꯂꯤꯁꯇ ꯍꯥꯏꯈꯤ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯞꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯀꯔꯤꯝꯇ ꯂꯥꯟꯈꯤꯗꯦꯅ ꯑꯩ ꯀꯔꯤꯝꯇ ꯑꯔꯥꯟꯕ ꯇꯧꯕ ꯂꯩꯇꯦ ꯅꯪꯉꯣꯟꯗ ꯂꯥꯜꯂꯤ ꯂꯥꯟꯗꯦꯅ ꯑꯩꯈꯣꯏꯅ ꯍꯪꯈ꯭ꯔꯕ꯭ꯔꯣ ꯀꯁꯇꯗꯤꯗ ꯆꯠꯁꯤ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯈꯔ ꯂꯩ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯆꯨꯝꯕ ꯈꯔ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯣ ꯃꯗꯨꯗꯪ ꯆꯨꯝꯅ ꯄꯤꯌꯨ ꯂꯥꯜꯂꯝꯕ ꯇꯥꯔꯒꯅ ꯐꯔꯦ ꯆꯠꯁꯤ ꯌꯥꯝ ꯊꯨꯅ ꯆꯠꯁꯤ ꯑꯁꯣꯝꯅ ꯄ꯭ꯔꯤꯟꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯃꯗꯤ ꯀꯁꯇꯗꯤꯗ ꯁꯣꯅꯤꯌా ꯑꯃꯗꯤ ꯄ꯭ꯔꯤꯟꯁ ꯄꯨꯟꯅ ꯊꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯅ ꯄ꯭ꯔꯤꯟꯁ ꯎꯕꯗ ꯉꯛꯈꯤ ꯄ꯭ꯔꯤꯟꯁꯅꯁꯨ ꯁꯣꯅꯤꯌꯥ ꯎꯕꯗ ꯉꯛꯈꯤ ꯑꯣ ꯍꯤꯔꯣ ꯍꯤꯔꯣꯏꯟ ꯅꯈꯣꯏꯅꯤꯒꯤ ꯑꯁꯦꯡꯕꯗꯨ ꯅꯁꯥ ꯅꯁꯥꯅ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯅ ꯍꯥꯏꯈꯤ ꯏꯟꯁꯄꯦꯛꯇꯔ ꯁꯤꯔꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯅꯤ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯣꯟꯁꯤꯜꯂꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯁꯣꯅꯤꯌꯥ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯗꯨ ꯅꯪ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯃꯔꯨꯞꯅꯤ ꯃꯇꯝ ꯑꯃꯒꯤ ꯃꯔꯨꯞ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯇꯨꯡꯒꯤꯅ ꯈꯣꯡꯂꯣꯏ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯅ ꯍꯥꯏꯔꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯌꯨꯝ ꯄꯥꯜꯂꯨꯔꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯩ ꯆꯩ ꯆꯥꯔꯀꯥꯟꯗꯅꯦ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯑꯣꯊꯣꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯐꯥꯒꯤ ꯃꯥꯟꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯐꯥꯒꯤ ꯃꯥꯟꯕ꯭ꯔꯕ ꯁꯤꯒꯤ ꯆꯦꯁꯤ ꯌꯦꯡꯉꯨ ꯁꯤꯒꯤ ꯆꯦꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 22 ꯅꯪ ꯀꯔꯤꯒꯤꯗꯃꯛ ꯁꯣꯅꯤꯌꯥꯒꯤ ꯌꯨꯝꯗ ꯂꯣꯀꯦꯁꯟ ꯑꯣꯏꯔꯤ ꯑꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19 ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒ ꯁꯣꯅꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯥꯔꯆꯀꯤ ꯇꯥꯡ 1 ꯁꯣꯅꯤꯌꯥꯒꯤ ꯌꯨꯝꯗ ꯅꯪ ꯂꯣꯀꯦꯁꯟ ꯑꯣꯏꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅೋ ꯑꯁꯦꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯉꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯃꯇꯝ ꯑꯃꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯀꯦꯁꯟ ꯑꯣꯏꯕꯒꯤ ꯃꯔꯝ ꯀꯔꯤꯅೋ ꯅꯪ ꯈꯪꯗꯦ ꯍꯥꯏꯗꯦꯅꯦ ꯅꯪ ꯑꯩꯈꯣꯏꯗ ꯈꯪꯗꯦꯅ ꯍꯥꯏꯗꯦꯅꯦ ꯅꯪ ꯈꯪꯗꯦ ꯍꯥꯏꯗꯦꯅꯦ ꯁꯞ ꯄ꯭ꯂꯤꯖ ꯑꯩ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨ ꯁꯞ ꯀꯔꯤ ꯊꯣꯛꯑꯦ ꯅꯈꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒ ꯑꯍꯜ ꯑꯅꯤ ꯑꯁꯤ ꯍꯥꯠꯄꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯩ ꯁꯣꯅꯤꯌꯥ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨ ꯑꯩ ꯁꯨꯟꯗꯔꯤ ꯆꯩ ꯑꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯅꯒꯟꯁꯦ ꯃꯔꯥꯡ ꯂꯥꯡꯅꯅꯕꯒꯤꯗꯃꯛ ꯐꯨ ꯑꯩ ꯌꯥꯗꯕ ꯅꯨꯄꯥꯁꯦ ꯃꯔꯣꯜ ꯁꯤꯡꯗ꯭ꯔꯤ ꯐꯥꯎꯕ ꯆꯩꯅ ꯐꯨ ꯁꯞ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯁꯞ
ꯑꯩ ꯑꯃꯗꯤ ꯁꯣꯅꯤꯌꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗ ꯃꯃꯥ ꯃꯄꯥꯅ ꯑꯌꯦꯠꯄ ꯄꯤꯈꯤ ꯏꯕꯥꯅꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯣꯂꯦꯖꯒꯤ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯗꯨ ꯃꯗꯨ ꯃꯤꯔꯥꯏꯔꯒ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯂꯨꯍꯣꯡꯅꯅꯕ ꯍꯣꯠꯅꯈꯤ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯁꯣꯅꯤꯌꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯁꯣꯅꯤꯌꯥꯒ ꯄꯥꯎ ꯐꯥꯎꯅꯈꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯔꯤ ꯐꯠꯂꯛꯇꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯅꯅꯕꯒꯤꯗꯃꯛ ꯏꯕꯥꯅꯤꯅ ꯄ꯭ꯂꯥꯟ ꯀꯌꯥ ꯁꯤꯟꯈꯤ ꯃꯁꯤꯃꯛꯅ ꯃꯍꯥꯛꯄꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯣꯏꯗ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯁꯣꯅꯤꯌꯥꯕꯨ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯑꯌꯥꯕ ꯄꯤꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯣꯅꯤꯌꯥ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ इबानी पाव फाउनखी अदुबु इबानी की मरी असी ममा मपाना अयाबा ओइरमते अदुबु अइना सोनियादा हाइकी युमदगी थोल यामना लापना इबानी की ओइबा संसार अमा सेमलसे हाइदुना अइना मङोंदा हाइकी अदुबु सोनियाना वाफम अमा हौदोरकी इबानी की अनौबा पुंसी मरेल अमा सेमनबा होनबदा सेल तुम जंगनी महाकी ममा अमसुंग मपागी महाक नाइतुम पोपी मसानी अखोइगी मरी असिदा मखोइनी येलबदी मखोइबु लोइसनबा हाइबगी वाफमसे हौदोरकी ए सोनिया हारिबो वाफमसे चुमरा हारिबो वाफमसे चुमरा हायुने इंस्पेक्टर अचुमने ऐ प्रिंस पु यामना नुक्सी ऐ इसाना यादा यादना लोहोंकी लोहोंगलबा मतुंगदा ऐ प्रिंस नतना अतोप्पा नुपा अमता नुक्सीगिदि अदुबु ऐ युमदा हलके असुमनु युमदा हलकलबा मतुंगदा खरा लेरगा ऐ प्रिंस का मोहना पाव फाउनकी अदुबु ऐगी मरीदु इमा इपाना अमोहना येतके मखोइना ऐगी अपामदि येलमद्रबदि अतोप्पा नुपा अमदा ऐ लोहोंगलमलोय मसिमंगना ऐबु नमदनु लोहोंकीबसे ऐगी इमा इपागी ख्वाइदगी अरानबा मरानी खनकी मखोइना लानखिबा अदुगी दंदी ऐना पीपा पामकी ऐना प्रिंस कंक नुंसीजरगा ऐबु नमदनु लोहोंबीबगीदमक इमा इपा ऐबु पोलिबा इमा इपा ऐना करिसु लेतना खनकी मदु खक्ता नतना ऐ मखोइगी नाइतोम पोपी मचानी मखोइगी लन थुम पुनमक इबानीना ओइबा पामकी मखोइ हिंगलबदी इबानीगी नुंसीनबदा मखोइनी यागदबसु लेत्रे अदुरबदी अखोइनी चंगदना अखोइगी इमा इपा हाटपा हाइदुन इबानीना खनकी अमदी ऐगी अपोपना फेब्रुवारीगी तांग 28 दा पंजाबकी मरी मता अमदा चटकनी हाइदुना थोकी नुमित असिदा ऐगी अपोपा प्रिंसकी इबानीना मानदुना मखोरी मेतुना हाटलगा मसिगी मतुंगदा सुइकेस अमगी मनुंगदा हापना बोनकी हापा अदु चंदबदगी मखोंग अमसुंग मखुत थुदेक्लुक्तुना सुइकेस अदुगी मनुंगदा हापलगा नाला अदुगी मनुंगदा नुंग अचौबा अमना ननसिनदुना अहिंगदा थातदुना थमकी मसिगी मतुंगदगी मरी मता अमगी मराक्ता चटखिबा इमा मार्च की तांग अमदा हलकी अहिंग अदुदा अखोइगी युमदा इमा अदुसु ऐ अमदी प्रिंस अनि चंगदुना हाटलबा मतुंगदा सुइकेस अमगी मनुंगदा हापकी अमदी मखोंग मखुत अदुना सुइकेस अदुदा हाप चंदबदगी मखोंग मखुत अदुसु सीरबा मतुंगदा लेखाइदुना थुदेक्लगा नमदुना हापकी अमदी नुंग अमना ननसिनकी अदुबु अखोइना ननसिनखिबा नुंग अदु हाथु हाथु इबानीना तौबदगी सुइकेस अदुगी मथक्ता ननबा नुंग अदु ताखिबदगी मार्च की तांग 9 दा सुइकेस अदु नाला अदुगी मथक्ता तौखलकी ओ नाला अदुदा सुइकेस अदु नाला अदुदा तौखलमद्रबदी नंगी अपोपा नुंगना ननसिनदुना मखादा लेबदुमना नंगी नमासु लेरंगनी अदुगा नखोइना पांगथोकपा थबक खुदिमक लोइना माइ पागलमगनी सिनी लेकाइना हंगलौलोइद्रो नखोइगी नमाना पा खराइ चटखि लेकाइना हंगलौलोइद्रो मरी मतासिंगना हंगलौलोइद्रा हाइबा नखोइना नमदुना नंगी इमा बाबागी सेल थुम लन थुम लौरबसु नखोइगी इमा बाबा कदाइ चटखि हाइबसी मरी मतासिंग लेकाइना हंगलौलोइद्रा हाइबा ngaiha kakki khanba wakhan aduna nakhoi anigi senglaba nungsibagi mari aduna kayada aranba oikiram na thamoi adu sengduna nakhoi gi nungsinabadu matam kuina khangduna lerabadi soidana makina khoinigi nungsinabadu thungnabasu ye adubu achaurom kaba nangi hek pokpa nangi ima amadi nangi apokpabu halaba matungda makhoi gi lanthum da lorga nungaina legene sini kari thoe hojikti kari thoe nangi ima amadi baba hatpa hey prince नंग सुमीगी ममा अमदी मपा हाटपदी यावगी नखोय अनि न होजिक फंगदबा चार्ज करिनो खंग्रो नखोय निगी मथक्ता अकनबा चार्ज थांखतुना अकनबा चेराक पिने ननबगीदम माले मसीदा लेरिबा मिपुंग खुदिमंग मुखना ममा अमसु मपादा खुद थातननबगीदम एखुने चार्ज थांगतगनी असुमना नुंगसीबा अमदी नुंगसीबी अनि खंगना मखोय अनि खक्की येंगलगा
ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯍꯥꯠꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯇꯨꯅ ꯁꯨꯏꯀꯦꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯅꯂꯥꯗ ꯍꯨꯟꯗꯣꯛꯄ ꯉꯝꯕꯤ ꯁꯣꯅꯤꯌꯥ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯄ꯭ꯔꯤꯟꯁ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯖꯦꯜꯗ ꯂꯩꯔꯤ ꯄꯨꯂꯤꯁꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯔꯖꯁꯤ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯔꯛꯀꯗꯒꯦ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯈꯟꯕꯤꯌꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯅꯨꯡꯁꯤꯅꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯆꯠꯅꯗꯕ ꯈꯣꯡꯊꯥꯡ ꯀꯌꯥꯃꯔꯨꯝ ꯊꯥꯡꯂꯛꯂꯕꯗꯤ ꯃꯗꯨꯒꯤ ꯑꯔꯣꯏꯕꯗ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤ ꯀꯔꯤꯅꯣ ꯑꯗꯨꯛ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯔꯣꯏꯕꯗ ꯐꯪꯂꯤꯕ ꯃꯈꯣꯏꯅꯤꯒꯤ ꯄꯟꯊꯨꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯟꯅꯕꯤꯌꯨ ꯅꯩꯅꯕꯤꯌꯨ ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯥꯏꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯉꯥꯡꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯔꯝꯗꯝ ꯁꯅꯥꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯅ ꯌꯥꯏꯐꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯨꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ